mayambu ahan namaktada warina chunggi maikadagi ikok nona taram no okjari matam kuirabagi tungda ngasi miyamgadamakta wari macha ama khudol tamjanaba aikhoina puruga lakjari ngasigi wari macha asig maming asina chahi 15 tabirasi warina chona pujarakpa anobu wari machada chahi 15 mama pa anigi naitom pokchaba machanupini sakhenbi pisak pilngagi matamdagi saksu henbata natana wahayuata mana tawthorokpa thabakta mipum khudimakki thamoi suman ngaini mina nusin ngaini pisak pilingai matamdagi lekai gi misingna amana sakhenbi haduna adumak purka sakhiba ngaktani phanana chawdirle chahi mapan taragi matam phawba uslaklabani matam asi phawbada mama pa ani gidi numit ha yengbagumna adumak yengli makhoi ani nusiriba sigum lekai gi miyosingnasu sakhenbi hariba ngang nupi macha se yamna luna nusina torami yumgi makhada ngakta leiba phangde mama nadi amana puba do nang kucha chakano nang chakano ne hadun hai adubu nuksibu mayam amana henbana maram muraga sakhenbi bu adumak puruk chaliba ngaktani sanabadsu yamna thawa yaujai mana nokpase mi khudimangna yam nuksinai asumna amana koipu puba koicha chatpa kaya asida sakhenbi mamana mabu kinanabani haduna numidangi matam urala phawada yumda toina hanjilaktaba matam asida mamana nongmadi mangonda harami ibema akhoi khulse misu yamna tadabani nangna numidang ngaronggi matam phawda halaktabado nang kidabra haduna wa hanglui matam asida angang oidibi sakhenbi na khangdabadagi ima kari leige nangna kidabra haidu kaigino haduna wa hanglubani matam asida maman hai akhoi khulase lai thokpani sandya waramgi matam numidang thena huisumna kanna khongliba kaplibado lai thokpagini nang kidabra mina pubado yagano nang lamonbigi wari tarabra mamagi wahangduda machanupi sakhenbina ima lamonbi haibu kaino maman harami lamonbi haibadi nang luna tinabi namanabi sagani karigumbadana nangbu yamna luna tobi lekai sigi mongna hama sarakpusiyai nang luna punami amga saktamase mana olaga nangbu themnodana pugudrabani mana nangbu pukhiba tarabadi jingnung mangnung khangde kadai dono nangbu puraga nakpu ngawhangoduribani nangonda chanaba achaponi haduna santhi lengoi ut asinukuma kaya ama piduna nangbu ngawhangoduribani nangki dabra aduna mina nangbu toina kawba lakpado yaganu imagi bema aina haribase nangi phananabani haduna masanupi asida mana wari kaya ama harami piglibi angang ado mamadugi wadu taba matamda magi masada akibadi khara pharami mapabung halaka matamda mapabung da mana wa kaya ama hangi mamana liriba khudimusing ado ama phawchi thadana mana tammi matam asida mama aduna yengduna mapabungna ingitorami mapabung su machanupi duna kucha chatpa mina pubudi yaba kaya aduda mama aduna ingitoribadu khangladuna ibema naman hairibadu chummi nang pak thokano nangna namana bising sananingba tarabasu yumgi akoibusida sano lama chakanune naman haribase achum mangaktini haduna magi mabukning ase kitang onaba mi mayana puribado yadanaba honahalami adubu wa ngangbada chintung ille habuduni mama ba anina mina puba chatpado yadanaba honarubuduna angang oiribadu wakhalda henjinna kaya ama khallurabra kaino handakti numidang tumma matamda thengna makeup tholoktuna sakhenbi ase kanna laurakpa kapana chingba kaya ama torai mamampa anina mikap tholoktuna machanupi da kaidorage haduna hangam matamda mangda akibi yamna ui mabu phagadabagi mabu chingadabagi tawi haduna machanupi sina hari mamana mangi wabu karigino aduna nangna pakhalidubu kaisum toroi haduna machanupi dubu tumhanduna mamampa anina themi asumna mang urakpase handakti khara toire mangda akibi yamna ui haduna pangkapta kappa kaya ama sakhenbi adum torokhi mahagna ahing thena mikap thorakpada huisingna khonglakpa huisingna kappa khonjela se hek tarabadi mahakse pangkapta kablai aduga mamada chene konsili aiki je habase yamna toina haiba hore asumna numit humni marini hena masano pisnu nuti numit khudingi manglanda akibi yamna ui mabu makhongda makhutta paiduna singi habagi wari kaya ama tamma matamda matai manau ani se pakalami
नुमिदांग मचानुपीना तुम मतमदा कांखल चिथे अकोइबा मरीदा तिन फाउ सिटोक्तुना अमदी इसिंग असेंगमना युमदुगी अकोइबा कया अमा चाइदुना थोइदिंग कया अमा चाइदुना होनाजै अदुबु अंगांग ओरिबुदुगी वखलदा हेंजिन कया अमा खल्लुरबरा हंदकसे मंगहा यामा नुंगाइते हादुना अदुमक मासे कपि अंगान मतमदसु ममानब मानिबिसिंगा लामना थोखिदे पुनखिदे युमगी अकोइबा सुमांग येनखा अमदी लेरक कोनसांग न्याक्तंग पुल्लुबुदु नत्तना अदुदा पुल्लुब मतमदसु खरा सुक्पा मतमदुगी इंकोल चाउना चाउना लेबा उवासिंग मरांग काइना काइना हौबसिंग अदुगी मयारा छानब मतमदा असुक्पुसिंग अदुबु उरुबदा वाखलसिंग हेंजिन खल्लुब्रा यामना मुन्ना मुन्ना येंगदुना माकसे अकीबु फरकपदगी युम तमना यामना कन्ना चेंखिबसे अदुमक तोरए मसिदगी महाक युमदगी कया कन्ना थोखिदे असुमना मागी मसादा अकीबा पाकटबा कया अमा फावबसिदा ममामपा अनीना मी पुंदनबनि हादुना लीरुबा सारबु वरी कयासे मसी सोइरा माले हाबिगी वखलदा मतम खरगी मतुंगददी मखोइना लीरुबसिंगदो फागिनी करिमत खनगनु नमानबसिंग पुल्लु नमानबिसिंग पुल्लु करिमत लैतबनी अखोइना नंगबु थोक्तनबा हाजिलिबनि हादुना ममामपा अनीना मचानुपीदुबु थेमदना वा हाय अदुबु मागी वखलदा मकोक्ता चुखिबा अकीबसिंगदुदी पाखलमदे मसिसु लेकाय युमथंगनबा मिसिंगना मखोइदा हाइबा मतमदा खक्ता मखोइना हाइरुबनी लेकायगी मियोइसिंगना पिगलिबा अंगांगदा करिगी अदुगुम वरिदु लीरिबनो मखोइदा अदुगुम अकीबा पाखटबा वरि कया अमा लीरबदी का हेन्ना खंजिन कनबा अंगांगसिंगदी खुदोंग थिबा याबा नंगी हाबगी वरिसे हारकपदगी ममामपा अनीना मचानुपीदुबु थेमदना अमुखन्ना मी पुन्नबा लोइननबा होनरई अदुबु यादे मी पुंद्रबसु कया थोक्तबसु नोंमदी लेकायगी मसेसिंग अमदी ममानबिसिंगना तुरेंदा इरुबुसी अदुगा इसिंग सोलगा लाक्सि हादुना हारकपदगी हराव हराव महाकसे इसिंग सोकपा अमदी इरुजबु चखिबनी मखोइ खुलगी तुरेल से यामना लुई यामना कना लुबसु ओइदे लेपथुंबा तुरेलगी इसिंग नते असुमना मसेसिंग अमदी ममानबी खरगा मागी खुचाबी कोटफु मचामस लेरी मदु पुदुना चखिबनी असुमना तुरेलदा मखोइसे यौबा मतम असिदा कनागुमा खरना इसिंग सोकनरे अदुगा मखोइ खरा अमना इरुप यावनरी महाक्सु इरुपके हादुना तुरेल असिदा कुमथादुना मखोइ न्याक्तंग नुंगाइना लुजनरी सकेन बिसु इरुजरमदगी मागी कोटफु मचा असु मपाना थमलिबदो पुरई अदुगा इसिंग मयाइसिदा न्याक्तंग चामथोकी हादुना माना चामथोली चामथोलिङै मतम असिदा तुंगलोमदगी ममानबी अमना खंचोंग चोंखिलक्तुना मागी मनाक असिदा खंगलुप लुप्पा मतम असिददी सकेन बिसि खंगबोय पाखटपोय करियोय माना चामथोलमा मागी कोटफुदो इसिंग मनुंग अदुदा इसिंग पुन्ना लुपसिलगा ताखिरमी मनुंग अदुदा लुपसिलगा ताखिबदगी सकेन बिना हैमा ऐ कोटफु ताखरे मनुंगदा ताखरे हादुना न्याक्तंग मखोंगना मखुटना मादुना थिरमी चेलिबि चेलुसु खरबुदि कल्ली माना अदुना थिबा मतमदा फंगलमदे मसिदगी ममानबी अमनिनसु मतेंग पांगदुना थिबि यरमी अदुबु थिबा फंगद्रे सकेन बिसु न्याक्तंग मादुना थिबदा फंगद्रबदा यामना पाखलमी मसिदगी ममानबी अमना इसिंग मनुंगदा मिट पांगसिलगा नातोन मेलगा लुपलगा येंबा याबने नंग लुपा हिद्रसु नातोन मेलगा इसिंग मनुंग मिट पांगो उब्री येंगो हादुना हरई मखोइसु येंगे हादुना हरकपनी सकेन बिसु ममानबीसिंग अदुना हारिबदो मासु यादुना इसिंग अदो यामना कना लुबदि नत्तबनिना मखोइगी लेपसु थुंबु ओइदबनिना इसिंग मनुंग सिद महागना मनातोन मेंसिलगा ममिट पांगदुना माना कोटफुदु ताखिबदु उब्री येंगे हादुना येंगमी अदुबु मधु उबगी महत्ता मान ममिल अदु लाउथोक्तुना कोइरि लेदुना येंग मतमदा लफु मकक कुंबा मकक मनुंग लोमदा तमना तमना चेलगा तावरगा लाक्लेबदो माना उरुक्लमी मधु उबदगी पाखतुना सकेन बिसे मखादा लुपथरमदगी मको अदो मथलोमदा फावगलई कइनुसिबो असुमना हारिङै लफु मको अदुना मागी मखोंग अदुदा पनखिरमी पन्ना मतम असिदा पाखतबदा हेलबा सकेन बिसे यामना कन्ना लाउदुना इमा आदुना चोंखलगा मागसे कंफालमना काखलई माना अदुना लाउदुना चोंखटना मतमदा अतै ममानबीसिंग अमदि मसेसिंग अदुसु करी करी लेरबरो नत्रगा लिनगुम्बा लाक्लबरा हादुना मखोइसु पाखतुना इमा इमा लाउदुना पुन्ना कंफालमना काखलई सकेन बिदा हंगी कइनो कइ लेगे करी ओगे हादुना हंगी सकेन बिना कइनो खंगदे खोंगसु थेंलई हादुना माजु पाखतुना पंकपता कबी मसिदगी मखोइसे कोटफु थिबगी वखलसु लेखिदे मखोइसिंग लोइना लोसिलगा लाउ
ꯌꯨꯝ ꯆꯠꯂꯁꯤꯂꯥꯎ ꯌꯨꯝ ꯆꯠꯂꯁꯤꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯧꯅꯔꯒ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯣꯔꯐꯨ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯀꯣꯔꯐꯨ ꯊꯤꯕ ꯃꯇꯝꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯤꯠ ꯄꯥꯡꯂꯨꯕꯗ ꯎꯔꯨꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯃꯄꯥꯗ ꯂꯣꯏꯅ ꯇꯝꯃꯤ꯫ ꯃꯗꯨ ꯇꯝꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯍꯦ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯝ ꯈꯟꯒꯅꯨꯁꯦ ꯀꯣꯔꯐꯨꯗꯣ ꯃꯥꯡꯈ꯭ꯔꯁꯨ ꯌꯥꯔꯦ ꯑꯃꯃꯨꯛ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪꯅ ꯄꯪꯀꯤꯗ ꯀꯤꯒꯟꯕꯁꯤꯅ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯌꯥꯝꯅ ꯀꯤꯒꯟꯕꯗꯣ ꯃꯗꯨꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯁꯤ ꯃꯍꯥꯛ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗ ꯃꯪꯍꯥꯗ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯂꯐꯨ ꯃꯀꯛꯀꯨꯝꯕ ꯑꯃꯈꯛ ꯇꯥꯎꯔꯛꯇꯨꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯊꯦꯡꯈꯤꯕ ꯀꯌꯥꯗꯣ ꯃꯪꯗꯁꯨ ꯑꯗꯨꯃꯛ ꯎꯍꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛꯁꯦ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯀꯩꯗꯧꯔꯒꯦ ꯍꯪꯕꯗ ꯉꯁꯥꯏ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯤꯠꯇꯁꯨ ꯑꯗꯨꯝ ꯃꯊꯪ ꯎꯔꯒ ꯃꯪꯗ ꯂꯩꯔꯦ꯫ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯁꯦ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯊꯦꯝꯕ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯂꯥꯏꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯌꯥꯝꯅ ꯋꯥꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯋꯥ ꯇꯥꯅꯔꯦ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ꯫ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯑꯃꯇꯪ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯥꯏꯕꯤ ꯑꯍꯩꯕ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇꯪ ꯀꯧꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯋꯥ ꯇꯥꯅꯕꯗꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯈꯔ ꯍꯦꯟꯅ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯀꯧꯕ ꯆꯠꯈꯤ꯫ ꯃꯍꯥꯛꯁꯨ ꯃꯤ ꯑꯃꯗ ꯍꯪꯂꯒ ꯃꯁꯤꯅ ꯈꯔ ꯍꯦꯟꯅ ꯍꯩꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯃꯥꯅ ꯑꯃꯥꯏꯕꯤ ꯅꯨꯄꯤꯗꯨꯕꯨ ꯄꯨꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯕꯨ ꯐꯖꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯔꯝꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯃꯥꯏꯕꯤꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯐꯖꯅ ꯐꯥꯎꯊꯔꯛꯏ꯫ ꯑꯉꯥꯡ ꯑꯁꯦ ꯃꯒꯨꯟ ꯀꯜꯂꯤ꯫ ꯂꯥꯏ ꯇꯤꯟ ꯁꯔꯣꯏ ꯉꯔꯣꯏꯅ ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯃꯥꯕꯨ ꯌꯦꯠꯂꯤ꯫ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯒ ꯃꯁꯥꯗ ꯁꯔꯣꯏ ꯉꯔꯣꯏ ꯌꯦꯠꯂꯤꯕꯁꯦ ꯇꯥꯟꯊꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯐꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤꯗꯃꯛꯇ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯔꯨꯝꯃꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ꯫ ꯊꯥ ꯃꯈꯥꯏ ꯑꯃꯒꯤ ꯃꯇꯝ ꯐꯥꯎꯕꯗꯤ ꯀꯩꯁꯨꯝ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯟꯅ ꯍꯧꯔꯛꯄꯒꯨꯝ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯟꯗꯃꯨꯛꯇꯤ ꯑꯃꯥꯏꯕꯤ ꯅꯨꯄꯤꯗ ꯃꯈꯣꯏꯅ ꯀꯧꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯁꯤ ꯀꯨꯊꯤ ꯑꯁꯤ ꯑꯃꯨꯛꯇꯪ ꯐꯖꯅ ꯌꯦꯡꯊꯣꯛꯁꯤ꯫ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯁꯤ꯫ ꯆꯍꯤꯒꯤ ꯗꯁꯥ ꯄꯥꯡꯗꯕꯁꯨ ꯂꯩꯕꯅꯤ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯑꯃꯠꯇꯅ ꯌꯥꯅꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇ ꯀꯨꯊꯤ ꯌꯦꯡꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯀꯨꯊꯤ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯨꯊꯤ ꯌꯦꯡꯂꯤꯕ ꯃꯤ ꯑꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯊꯃꯣꯏ ꯀꯥꯏꯔꯔꯦ꯫ ꯀꯨꯊꯤ ꯌꯦꯡꯂꯤꯕ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯁꯦ ꯃꯄꯨꯟꯁꯤ ꯇꯦꯟꯒꯅꯤ꯫ ꯎꯖꯥꯎ ꯇꯨꯒꯗꯧꯔꯦ꯫ ꯑꯉꯥꯡ ꯑꯁꯦ ꯃꯥꯒꯤ ꯃꯄꯣꯛ ꯃꯌꯤꯗ ꯀꯨꯏꯅ ꯃꯄꯨꯟꯁꯤ ꯑꯁꯦ ꯁꯥꯡꯉꯨ ꯍꯥꯏꯗꯨꯅ ꯇꯝꯗ꯭ꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯄꯥꯈꯠꯈ꯭ꯔꯦ꯫ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯈꯣꯏꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩ ꯑꯃꯇ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯨꯊꯤꯗ ꯑꯁꯨꯝꯅ ꯊꯣꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯗꯨꯕꯨ ꯍꯦꯛ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯩꯗꯣꯛꯅꯕ ꯎꯁꯤꯟ ꯑꯣꯏꯕ ꯌꯥꯕ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯦ ꯃꯄꯨꯟꯁꯤꯗꯤ ꯁꯥꯡꯂꯣꯏ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯄꯥꯈꯠꯆꯗꯨꯅ ꯃꯄꯨꯟꯁꯤ ꯁꯥꯡꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯣꯖꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤꯒꯗꯒꯦ? ꯑꯩ ꯌꯦꯡꯒꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯕ ꯇꯨꯡꯗ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯁꯦ ꯃꯥꯅ ꯄꯨꯟꯁꯤꯔꯕꯗ ꯆꯍꯤ 15 ꯐꯥꯎꯕ ꯄꯨꯟꯁꯤꯕ ꯌꯥꯏ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯑꯁꯦ ꯁꯥꯡꯉꯨ ꯍꯥꯏꯗꯨꯅ ꯇꯝꯗꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯛꯄꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯀꯞꯈꯤꯔꯝꯃꯤ꯫ ꯎꯁꯤꯟ ꯅꯣꯏꯅꯕ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯖꯩ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯛꯄꯗꯨ ꯅꯠꯇꯅ ꯑꯇꯩꯗꯤ ꯍꯥꯏꯔꯛꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯁꯦ ꯄꯥꯈꯠꯄ ꯌꯥꯝꯅ ꯍꯦꯟꯕꯗꯒꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯂꯨꯅ ꯇꯧꯕ ꯑꯃꯗꯤ ꯁꯦꯟꯅꯕ ꯅꯠꯇ꯭ꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯎꯁꯤꯟ ꯅꯣꯏꯒꯗꯕ ꯉꯥꯛꯊꯣꯛꯄ ꯌꯥꯕ ꯀꯔꯤ ꯂꯩꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯈꯟꯅ-ꯅꯩꯅꯕ ꯍꯧꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯗꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯄ ꯅꯠꯇꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯛꯍꯦꯟꯕꯤ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯉꯝꯂꯛꯈꯤꯗꯦ꯫ ꯃꯆꯤꯟꯕꯥꯟ ꯀꯥꯁꯦ ꯄꯣꯛꯈꯥꯏꯔꯛꯄ ꯑꯃꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯏꯁꯤꯡ ꯍꯜꯂꯛꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ꯫ ꯃꯅꯪꯒꯜꯗ ꯃꯨꯅ ꯈꯥꯝꯗꯦꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ꯫ ꯃꯇꯝ ꯑꯁꯦ ꯑꯉꯥꯡ ꯑꯁꯦ ꯆꯥꯛ ꯀꯔꯤꯃꯠꯇ ꯆꯥꯈꯤꯗꯦ꯫ ꯌꯥꯝꯅ ꯋꯥꯈꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯏꯆꯥꯁꯤꯕꯨ ꯀꯔꯤ ꯊꯣꯛꯂꯒꯕ
ꯀꯔꯤꯅꯣ ꯇꯧꯒꯗꯕꯁꯤꯕꯣ ꯀꯔꯤꯅꯣ ꯇꯧꯒꯗꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯋꯥ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯀꯨꯟꯖꯣ ꯀꯧꯕ ꯑꯃꯥꯏꯕ ꯑꯃꯈꯛ ꯂꯩꯕꯅꯤ, ꯃꯍꯥꯛꯇꯤ ꯃꯁꯤꯒꯨꯝꯕ ꯌꯦꯡꯕꯁꯨ ꯍꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯨꯟꯖꯣꯕꯨ ꯊꯤꯕ ꯂꯥꯛꯈꯤ꯫ ꯀꯨꯟꯖꯣꯕꯨ ꯎꯅꯖꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯈꯔ ꯌꯦꯡꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯨꯟꯖꯣꯅꯁꯨ ꯁꯛꯍꯦꯟꯕꯤꯕꯨ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯐꯖꯅ ꯌꯦꯡꯉꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯕ ꯑꯃꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯠꯊꯕꯅ ꯁꯛꯍꯦꯟꯕꯤꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯕ ꯇꯥꯔꯕꯁꯨ ꯑꯁꯨꯝꯅ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯇꯕ ꯅꯥꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯁꯦ ꯃꯌꯦꯡ ꯌꯥꯝꯅ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯛ ꯑꯁꯦ ꯊꯤꯖꯤꯜꯂꯕꯅꯤ꯫ ꯀꯨꯟꯖꯣꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯗꯁꯥ ꯄꯥꯡꯗꯕ ꯃꯄꯨꯟꯁꯤ ꯇꯦꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯁꯤ ꯇꯥꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯎꯁꯤꯟ ꯑꯣꯏꯕ ꯌꯥꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯁꯦ ꯄꯣꯂꯣꯏꯔꯁꯤ ꯃꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯍꯥ, ꯀꯩꯅꯣ ꯑꯣꯖꯥ ꯃꯥꯏꯕ, ꯑꯉꯥꯡꯁꯤꯕꯨ ꯐꯅꯕ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯒ ꯄꯣꯂꯣꯏꯔꯁꯤ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯈꯣꯏꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ꯫ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡꯗ ꯃꯤꯇꯝ ꯑꯃ ꯁꯥꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯦ ꯄꯣꯂꯣꯏꯔꯁꯤ, ꯑꯗꯨꯒ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯁꯣꯔꯥꯠ ꯄꯨꯟꯅ ꯇꯧꯔꯁꯤ꯫ ꯑꯗꯨꯒ ꯅꯧꯅ ꯄꯣꯛꯂꯛꯄ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯑꯉꯥꯡ ꯑꯁꯦ ꯃꯃꯤꯡ ꯑꯃ ꯍꯣꯡꯂꯒ ꯃꯍꯥꯛꯄꯨ ꯅꯧꯅ ꯄꯣꯛꯂꯛꯄ ꯅꯨꯄꯤ ꯑꯃꯈꯛ ꯑꯣꯏꯍꯜꯂꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯎꯁꯤꯜ ꯑꯁꯦ ꯑꯁꯨꯝꯅ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯨꯟꯁꯤ ꯇꯦꯜꯂꯤꯕ ꯃꯁꯥ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕ ꯀꯌꯥ ꯑꯁꯦ ꯐꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯎꯁꯤꯟ ꯇꯧꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯡꯗ ꯃꯤꯇꯝ ꯁꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤ ꯑꯃ ꯁꯤꯕꯗ ꯇꯧꯕ ꯃꯊꯧ ꯃꯉꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯃ ꯐꯥꯎꯕ ꯆꯤꯊꯗꯅ ꯑꯃ ꯐꯥꯎꯕ ꯋꯥꯠꯇꯅ ꯁꯛꯍꯦꯟꯕꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯇꯨꯔꯦꯟꯗ ꯄꯣꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯃꯥꯒꯤ ꯁꯣꯔꯥꯠ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯌꯨꯝꯗ ꯂꯩꯔꯤꯕ ꯁꯛꯍꯦꯟꯕꯤ ꯑꯁꯦ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦ ꯑꯅꯧꯕ ꯃꯤꯡ ꯑꯃꯈꯛ ꯊꯣꯟꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦ ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯀꯧꯈꯤꯔꯝꯃꯤ꯫ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯉꯁꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯃꯁꯥ ꯃꯎꯁꯨ ꯕꯨꯕꯨꯞ ꯂꯥꯎꯗꯨꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦ, ꯐꯖꯔꯦ꯫ ꯃꯃꯥꯏꯗ ꯗꯥꯛꯐꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ, ꯐꯖꯔꯕꯅꯤ꯫ ꯍꯥꯟꯅ ꯀꯤꯒꯜꯂꯝꯕ ꯃꯪꯍꯥꯟ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯉꯁꯤꯗꯤ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯆꯍꯤ 10ꯒꯤ ꯃꯇꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯤ꯫ ꯀꯔꯤꯒꯤꯗꯃꯛ? ꯃꯇꯝ ꯑꯃ ꯃꯥꯒꯤ ꯄꯟꯖꯤ ꯀꯨꯊꯤꯅ ꯍꯥꯏꯈꯤꯕ ꯆꯍꯤ 15ꯗꯒꯤ ꯍꯦꯟꯅ ꯁꯥꯡꯊꯦꯟꯅ ꯄꯨꯟꯁꯤꯔꯣꯏ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯉꯁꯤꯃꯛꯁꯨ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯃꯃꯤꯡ ꯍꯣꯡꯂ ꯐꯥꯎꯕꯗ ꯃꯁꯤꯒꯤ ꯃꯤꯄꯥꯏꯕ ꯄꯥꯈꯠꯄꯁꯤꯗꯤ ꯑꯗꯨꯃꯛ ꯂꯩꯇꯕ ꯅꯠꯇꯦ, ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯁꯛ ꯐꯖꯕꯁꯦ ꯀꯔꯤ ꯍꯥꯏꯅꯔꯨꯅꯤ? ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯎꯕꯗ ꯁꯣꯟꯅꯔꯤꯕꯅꯤ, ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯥꯏꯅꯕ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯁꯛꯁꯨ ꯃꯍꯥꯛꯀꯤ ꯑꯋꯥꯠꯄ ꯀꯔꯤꯃꯠꯇ ꯂꯩꯇꯕ, ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕ, ꯃꯥꯒꯤ ꯁꯣꯏꯖꯥꯏꯅꯔꯕ ꯁꯝꯂꯥꯡꯅ ꯅꯤꯡꯗꯨ ꯌꯩꯔꯤꯕ, ꯁꯩꯊꯥꯕꯇꯅ ꯋꯥꯠꯂꯒꯗꯕ ꯆꯤꯡꯈꯩ ꯉꯥꯟꯕꯤꯅꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯖꯔꯕ ꯃꯇꯝꯅꯤ꯫ ꯃꯃꯥꯅꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏ, ꯏꯕꯦꯝꯃ, ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ, ꯅꯍꯥꯛ ꯑꯗꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯈꯣꯀꯣ ꯍꯥꯏ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯇꯩ ꯃꯔꯝ ꯑꯃꯇꯒꯤ ꯅꯠꯇꯦ, ꯃꯥꯒꯤ ꯄꯟꯖꯤ ꯀꯨꯊꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯒꯤ ꯈꯜꯂꯨꯔꯒ ꯃꯃꯥꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯄ ꯖꯣꯕꯟꯒꯤ ꯄꯨꯟꯁꯤꯕꯨ ꯀꯅꯥꯅ ꯀꯥꯗꯨꯅ ꯆꯠꯄ ꯉꯝꯒꯅꯤ? ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯈꯣꯏꯃꯨ ꯑꯣꯏꯕꯁꯤꯡꯅ ꯉꯪꯅꯕꯗꯣ ꯄꯥꯝꯖꯔꯤꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯅꯨꯄꯥ ꯅꯨꯡꯁꯤꯅꯕ ꯈꯪꯅꯕ ꯂꯩꯕ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯃꯍꯥꯛꯅ ꯈꯪꯅꯅꯤꯡꯕ ꯅꯨꯄꯥ ꯊꯣꯏꯅ ꯂꯩꯇ꯭ꯔꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯄꯥꯝꯖꯗꯨꯅ ꯃꯥꯕꯨ ꯁꯪꯖꯕ, ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥꯗꯤ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯩ ꯉꯥꯟꯕꯤꯅ ꯃꯥꯅ ꯄꯥꯝꯖꯅ ꯌꯥꯅꯤꯡꯅ ꯈꯪꯅꯅꯤꯡꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯇꯕꯗꯧꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯝ ꯂꯩꯇꯕ ꯌꯥꯕ꯭ꯔꯥ? ꯅꯣꯡꯃ ꯊꯥꯖꯗꯕ ꯅꯨꯃꯤꯠ ꯑꯃꯗ ꯆꯤꯡꯈꯩ ꯉꯥꯟꯕꯤꯒꯤꯁꯨ ꯅꯨꯃꯤꯠ ꯑꯗꯣ ꯍꯦꯛ ꯊꯣꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯣ ꯌꯥꯎꯁꯪ ꯊꯥꯅꯤ꯫ ꯌꯥꯎꯁꯪ ꯃꯥꯅ ꯂꯣꯏꯈ꯭ꯔꯕꯗ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕꯒꯤ ꯃꯇꯝ ꯑꯗꯣ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯉꯥꯒꯤ ꯐꯥꯝ ꯇꯧꯕ ꯑꯃꯈꯛ ꯂꯩ꯫ ꯃꯈꯣꯏꯒꯤ ꯉꯥ ꯐꯥꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯏ꯫
ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕ ꯉꯥꯗꯣ ꯀꯦꯖꯤ ꯃꯁꯤꯡ ꯑꯣꯜꯂꯒ ꯂꯧꯔꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯦꯛ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯠꯇꯅ ꯌꯥꯅꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯉꯥꯒꯤ ꯐꯥꯔꯝ ꯑꯁꯤꯗ ꯃꯈꯣꯏ ꯉꯥ ꯂꯧꯕ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯐꯥꯔꯝ ꯑꯁꯤꯗꯒꯤ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯀꯦꯖꯤꯗ ꯑꯣꯜꯂꯒ ꯑꯗꯨꯃꯛ ꯄꯨꯔꯒ ꯆꯠꯅꯈ꯭ꯔꯦ꯫ ꯏꯀꯣꯟ ꯀꯣꯟꯕꯗ ꯃꯃꯩ ꯏꯊꯪ ꯊꯪꯕ ꯇꯥꯍꯧꯔꯤꯕꯁꯦ ꯆꯤꯡꯈꯩꯉꯥꯟꯕꯤ ꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅꯤ꯫ ꯃꯈꯣꯏ ꯆꯪꯂꯛꯄꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯔꯒ ꯉꯥ ꯌꯣꯠꯂꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯥꯅ ꯍꯦꯛ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕꯤ ꯃꯁꯛ ꯆꯪꯈꯣꯟꯅ ꯅꯤꯡꯊꯤꯖꯕꯤ ꯅꯨꯄꯤ ꯑꯁꯤ ꯍꯦꯛ ꯎꯔꯨꯕꯅꯤ ꯃꯥꯅ ꯎꯔꯨꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯆꯤꯡꯈꯩꯉꯥꯟꯕꯤꯕꯨꯅꯤ꯫ ꯑꯁꯣꯝꯗꯅ ꯄꯥꯈꯪ ꯃꯆꯥꯗꯨꯒꯤ ꯃꯃꯥ ꯑꯗꯨꯅ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯀꯦꯖꯤꯗ ꯑꯣꯜꯂꯒ ꯃꯥꯅ ꯄꯤꯔꯔꯤ꯫ ꯄꯥꯈꯪ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡꯅ ꯅꯅꯥꯎ ꯀꯧꯏ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯈꯔ ꯑꯃꯒꯤ ꯃꯃꯥ ꯑꯗꯨꯅ ꯉꯥ ꯑꯣꯜꯂꯔꯤ꯫ ꯅꯅꯥꯎꯅ ꯀꯥꯈꯠꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯑꯗꯨꯅ "ꯅꯅꯥꯎ, ꯉꯥ ꯑꯇꯩ ꯄꯨꯈꯠꯂꯛꯀꯗꯕ ꯂꯩꯍꯧꯔꯤꯕ꯭ꯔꯥ? ꯉꯁꯤꯒꯤꯗꯤ ꯑꯁꯤꯅ ꯌꯥꯕꯁꯨ ꯌꯥꯏꯗ." ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯅꯅꯥꯎꯅ ꯃꯔꯩ ꯑꯗꯣ ꯏꯇꯠ ꯇꯠꯂꯒ "ꯂꯣꯏꯔꯦ ꯃꯥ, ꯉꯁꯤꯒꯤꯗꯤ ꯌꯥꯔꯅꯤ." ꯑꯁꯨꯝꯅ ꯃꯥꯅ ꯃꯔꯩ ꯑꯗꯣ ꯇꯠꯂꯤ ꯁꯤꯡꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯈꯣꯏ ꯀꯥꯡꯕꯨ ꯑꯁꯦ ꯅꯅꯥꯎꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯅꯣꯛꯄꯗꯨ ꯎꯕꯗ ꯅꯅꯥꯎꯗꯣ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯆꯤꯡꯈꯩꯉꯥꯟꯕꯤꯅ ꯅꯅꯥꯎꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯀꯤꯔꯨ ꯂꯣꯟꯅ ꯌꯦꯡꯕꯗꯤ ꯑꯗꯨꯃꯛ ꯇꯧꯈꯤꯔꯝꯃꯤ꯫ ꯅꯅꯥꯎꯁꯨ ꯏꯀꯥꯏꯅ ꯆꯤꯡꯈꯩꯉꯥꯟꯕꯤꯗ ꯂꯣꯟꯅ ꯌꯦꯡꯈꯤ꯫ ꯑꯍꯥꯟꯕ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨꯒꯤ ꯉꯥ ꯑꯣꯟꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯊꯪꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯈꯣꯏꯒꯤ ꯂꯧꯒꯗꯕ ꯀꯦꯖꯤ ꯃꯁꯤꯡ ꯑꯗꯣ ꯑꯣꯜꯂꯝꯃꯤ꯫ ꯑꯣꯟꯕ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎꯗꯣ ꯃꯅꯥꯛꯇ ꯐꯥꯎꯕ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯉꯥꯗꯨꯁꯨ ꯅꯅꯥꯎꯅ ꯑꯣꯜꯂꯤꯕꯅꯤ꯫ ꯉꯥꯗꯨ ꯑꯣꯟꯕ ꯂꯣꯏꯔꯦ, ꯄꯩꯁꯥ ꯊꯤꯅꯔꯦ꯫ ꯑꯗꯨꯒ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ "ꯑꯌꯥ, ꯂꯩꯁꯥꯕꯤꯁꯤꯡꯅ ꯉꯥ ꯂꯩꯕꯕꯨ ꯉꯥ ꯑꯃ ꯍꯥꯞꯄꯣꯏꯗ꯭ꯔꯣ? ꯃꯆꯥ ꯑꯃꯗꯁꯨ ꯍꯥꯞꯄꯣꯏꯗ꯭ꯔꯣ?" ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯅꯥꯎꯁꯨ ꯏꯀꯥꯏꯅ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯨꯝꯐꯝꯁꯨ ꯈꯪꯗ ꯃꯍꯥꯛꯅ ꯉꯥ ꯂꯩꯔꯤꯕ ꯑꯇꯩꯗꯒꯤ ꯑꯃꯈꯛ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯄꯤꯕ ꯆꯠꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯉꯥ ꯑꯗꯨ ꯂꯧꯒꯦ ꯇꯧꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎꯅ ꯏꯄꯪ ꯄꯪꯅ ꯏꯆꯝ ꯆꯝꯅ "ꯅꯪꯒꯤ ꯅꯠꯇꯦ, ꯃꯥꯒꯤꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯥ ꯑꯗꯣ ꯆꯤꯡꯈꯩꯉꯥꯟꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯃꯗꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯨ ꯏꯀꯥꯏ ꯉꯥ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯅꯥꯎꯒꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯁꯨ ꯍꯔꯥꯎꯅ ꯅꯣꯛꯂꯔꯤ꯫ "ꯂꯧꯁꯤꯜꯂꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯩꯉꯥꯟꯕꯤꯈꯣꯏ ꯀꯥꯡꯕꯨ ꯑꯁꯦ ꯆꯠꯈ꯭ꯔꯦ꯫ ꯅꯅꯥꯎꯁꯨ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯃꯇꯧ ꯃꯈꯣꯏꯒꯤ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯇꯕꯨ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯅꯅꯥꯎꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥ ꯃꯥꯟꯕ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯅ ꯅꯥꯟꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯊꯕꯛ ꯁꯨꯕ ꯍꯣꯠꯅꯖꯕꯒꯤ ꯃꯁꯥꯗꯣ ꯆꯃꯣꯠ ꯂꯩꯖꯕꯅꯤ꯫ ꯀꯔꯝꯅ ꯊꯃꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯏꯍꯨꯜ ꯑꯁꯦ ꯑꯃꯠꯇ ꯑꯣꯏꯈꯤꯕꯅꯣ ꯈꯪꯍꯧꯗꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯁꯦ ꯇꯞꯅ ꯅꯨꯡꯁꯤ ꯏꯍꯨꯜ ꯐꯥꯎꯅꯔꯛꯇꯨꯅ ꯑꯃꯗꯤ ꯅꯅꯥꯎꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯑꯗꯨꯃꯛ ꯈꯪꯅꯕ ꯆꯥꯟꯅꯕ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤꯔꯝꯃꯤ꯫ ꯅꯅꯥꯎꯒꯤ ꯊꯃꯣꯏ ꯁꯦꯡꯕ, ꯍꯣꯠꯅꯕ ꯀꯟꯕ, ꯅꯨꯄꯥ ꯊꯣꯛꯄ ꯃꯥꯒꯤ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯅ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯈꯤ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯅꯅꯥꯎꯅꯤ꯫ ꯃꯍꯥꯛ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯅꯥꯎꯒꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯈꯜꯂꯛꯈꯤ꯫ ꯑꯍꯧꯕ ꯅꯨꯡꯁꯤ ꯁꯩꯍꯧ ꯑꯣꯏꯕꯒꯤꯔ ꯅꯅꯥꯎꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯈꯤ꯫ ꯑꯗꯨꯒ ꯅꯅꯥꯎꯁꯨ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯋꯥꯈꯜ ꯑꯁꯦ ꯌꯥꯝꯅ ꯈꯟꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯅꯕꯁꯨ ꯌꯥꯝꯅ ꯆꯝꯅ ꯑꯗꯨꯃꯛ ꯎꯅꯩ꯫ ꯃꯆꯤ ꯃꯔꯨꯝ ꯊꯤꯗꯨꯅ ꯀꯅꯥ ꯂꯩꯇꯕ ꯑꯆꯤꯛꯄꯗ ꯆꯠꯄ ꯀꯔꯤꯃꯠꯇ ꯇꯧꯗꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯌꯥꯎꯒꯅꯤ, ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯒꯅꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯗꯤ ꯆꯤꯡꯈꯩꯉꯥꯟꯕꯤꯅꯁꯨ ꯅꯅꯥꯎꯅ ꯋꯥ ꯉꯥꯡꯕꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯋꯥꯍꯪ ꯑꯁꯦ ꯌꯥꯝꯅ ꯍꯪꯖꯤꯜꯂꯤ꯫ ꯅꯅꯥꯎꯅ ꯃꯔꯩ ꯑꯗꯨ ꯏꯇꯠ ꯇꯠꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯁꯤꯡꯂꯒ ꯃꯈꯨꯠꯅ ꯃꯥꯒꯤ ꯐꯩꯒꯟꯅꯒ ꯊꯥꯗꯨꯅ ꯋꯥ ꯉꯥꯡꯕ ꯃꯇꯧ ꯑꯁꯦ ꯃꯈꯣꯏꯅ ꯌꯦꯡꯒꯗꯕꯒꯤ ꯑꯗꯨꯃꯛ ꯉꯥꯏ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯗꯤ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯃꯇꯧ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝꯅ ꯀꯟꯅ ꯍꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯥꯖꯅꯕ, ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯌꯥꯝꯅ ꯀꯜꯂꯛꯆꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯑꯁꯤꯕꯨ ꯃꯈꯣꯏꯗꯁꯨ ꯑꯣꯏꯍꯟꯅꯤꯡꯕ ꯀꯌꯥ ꯑꯃ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯒ ꯅꯅꯥꯎꯒ ꯈꯪꯅꯕ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯍꯦꯛ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯃꯥ ꯑꯁꯤꯗꯤ ꯊꯃꯣꯏ ꯀꯥꯏꯔꯔꯦ꯫ ꯀꯔꯤꯒꯤꯗꯃꯛ?
ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯆꯦꯟꯅ ꯍꯛꯆꯤꯟꯅ ꯂꯨꯝꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯍꯌꯦꯡꯋꯥꯏ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯊꯃꯣꯏ ꯀꯥꯏꯍꯧꯔꯒꯅꯤ, ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯍꯧꯔꯒꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯃꯥ ꯑꯁꯤꯅ ꯊꯃꯣꯏ ꯀꯥꯏꯕꯅꯤ꯫ ꯅꯅꯥꯎꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗꯁꯨ ꯃꯃꯥ ꯑꯁꯤꯅꯁꯨ ꯌꯦꯡꯂꯨꯔꯦ ꯊꯤꯒꯠꯂꯨꯔꯦ꯫ ꯅꯅꯥꯎ ꯉꯥꯎꯁꯤꯟꯅꯗꯦ, ꯌꯥꯝꯅ ꯆꯝꯃꯤ, ꯌꯥꯝꯅ ꯐꯩ, ꯃꯥꯒꯤ ꯍꯣꯠꯅꯕ ꯀꯟꯕ, ꯊꯋꯥꯏ ꯌꯥꯎꯖꯕ, ꯃꯤꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯀꯔꯤ ꯉꯥꯡꯂꯣꯏꯗꯒꯦ ꯂꯣꯏꯅ ꯈꯪꯖꯕ, ꯃꯤꯉꯣꯟꯗ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯀꯔꯤꯃꯠꯇ ꯀꯥꯏꯖꯗꯕ ꯅꯅꯥꯎꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯒ ꯅꯅꯥꯎꯕꯨ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯆꯤꯡꯈꯩꯉꯥꯟꯕꯤ ꯃꯃꯥꯅꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯨꯊꯤꯗ ꯆꯍꯤ 15ꯗꯒꯤ ꯍꯦꯟꯅ ꯄꯨꯟꯁꯤꯔꯣꯏ ꯍꯥꯏꯕ ꯋꯥ ꯀꯌꯥ ꯑꯁꯤ ꯇꯥꯔꯨꯕꯗ ꯃꯃꯥꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯃꯥꯒꯤ ꯎꯁꯤꯟ ꯇꯧꯈ꯭ꯔꯦ, ꯃꯃꯤꯡ ꯐꯥꯎꯕ ꯍꯣꯡꯈ꯭ꯔꯦ, ꯑꯗꯨꯕꯨ ꯆꯍꯤ 15 ꯁꯨꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯈꯪꯅꯍꯜꯂꯣꯏꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯁꯤꯅ ꯈꯟꯖꯔꯛꯄꯅꯤ꯫ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯈꯤꯕ, ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯅꯈꯤꯕ ꯇꯥꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯁꯣꯏꯗꯅꯃꯛꯀꯤ ꯊꯃꯣꯏ ꯀꯥꯏꯅꯒꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤꯗ ꯅꯣꯡꯃꯗꯤ ꯀꯧꯁꯤꯜꯂꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪ ꯃꯇꯝ ꯈꯔꯗꯪꯗꯤ ꯏꯃꯥꯈꯣꯏꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯅꯨꯄꯥ ꯈꯪꯅꯕꯗꯣ ꯏꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯍꯥꯛ ꯅꯨꯄꯥ ꯈꯪꯅꯕꯗꯣ ꯃꯇꯝ ꯈꯔꯗꯪꯗꯤ ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯌꯥꯗꯨꯅ ꯅꯍꯥꯛꯅ ꯆꯍꯤ 15 ꯍꯦꯜꯂꯕ ꯃꯇꯝꯗ ꯅꯍꯥꯛꯇꯣ ꯅꯨꯄꯥ ꯈꯪꯅꯧ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯑꯊꯤꯡꯕ ꯄꯤꯔꯣꯏ꯫ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯩꯅ ꯈꯪꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤ ꯐꯖꯅ ꯍꯥꯏꯅ ꯁꯤꯡꯅꯕꯤꯔꯒ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯒꯦ꯫ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯌꯥꯎꯅꯤ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯥꯡꯗꯕꯨꯗꯤ ꯈꯪꯅꯗꯦ, ꯑꯗꯨ ꯇꯧꯗꯦ, ꯁꯤ ꯇꯧꯗꯦ ꯏꯀꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯅꯅꯥꯎꯒꯤ ꯋꯥꯈꯜ ꯑꯁꯦ ꯃꯥꯅ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ? ꯊꯤꯡꯂꯒꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯅꯨꯡꯁꯤꯕꯁꯦ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯒꯤ ꯅꯅꯥꯎꯁꯦ ꯆꯤꯡꯈꯩꯉꯥꯟꯕꯤꯅ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ꯫ ꯃꯥꯕꯨ ꯈꯪꯎ ꯎꯅꯤꯡꯕ, ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ, ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯕꯁꯦ ꯆꯤꯡꯈꯩꯉꯥꯟꯕꯤꯗ ꯌꯥꯝꯅ ꯇꯠꯇꯅ ꯐꯥꯎꯔꯛꯈꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯀꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯅꯥꯎꯅ ꯋꯥ ꯉꯥꯡꯊꯣꯔꯛꯄ, ꯃꯥꯒꯤ ꯃꯇꯧ ꯀꯌꯥ ꯑꯁꯤꯕꯨ ꯎꯖꯔꯒ ꯆꯤꯡꯈꯩꯉꯥꯟꯕꯤ ꯌꯥꯝꯅ ꯉꯥꯎꯖꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯅꯅꯥꯎꯕꯨ ꯌꯥꯝꯅ ꯈꯟꯖꯔꯦ, ꯍꯦꯟꯅ ꯁꯥꯊꯤꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯃꯥꯗꯨꯅ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯀꯨꯞꯅ ꯋꯥ ꯇꯥꯟꯅꯔꯕ ꯇꯨꯡꯗꯗꯤ ꯅꯅꯥꯎꯗ ꯋꯥꯔꯤ ꯁꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯋꯥ ꯂꯦꯞꯈ꯭ꯔꯦ꯫ ꯅꯣꯡꯃ ꯃꯆꯥꯅꯨꯄꯤ ꯆꯤꯡꯈꯩꯉꯥꯟꯕꯤꯗ ꯀꯔꯤꯃꯠꯇ ꯈꯪꯍꯟꯗꯅ ꯅꯅꯥꯎꯕꯨ ꯅꯣꯡꯃ ꯊꯦꯡꯅꯕꯒꯤ ꯃꯇꯝ ꯑꯃꯈꯛ ꯂꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯁꯨ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯂꯣꯟꯅ ꯍꯥꯏꯍꯜꯂꯒ ꯅꯅꯥꯎꯕꯨ ꯂꯣꯟꯅ ꯑꯃꯇꯪ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯅꯅꯥꯎ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯅꯅꯥꯎ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥ ꯀꯟꯅ ꯈꯨꯝꯕ ꯉꯝꯗꯕꯅꯤ꯫ ꯅꯅꯥꯎꯒꯤ ꯂꯩ ꯇꯠꯇꯨꯅ ꯋꯥ ꯉꯥꯡꯕꯁꯦ ꯅꯨꯃꯤꯠꯁꯤꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯃꯥꯅ ꯈꯪꯈꯤꯕꯅꯤ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯁꯦꯡꯕꯁꯤꯡ ꯑꯁꯦ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯕꯗꯤ ꯂꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯤꯈꯤꯕꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗ ꯅꯅꯥꯎ ꯊꯃꯣꯏ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯃꯔꯩ ꯑꯗꯨ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯗꯨꯅ ꯃꯃꯥꯗ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯐꯖꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ, ꯃꯍꯥꯛꯄꯨ ꯄꯥꯝꯗꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯗꯨꯅ ꯍꯥꯏ, ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯅꯪꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯊꯋꯥꯏ ꯌꯥꯎꯕ ꯀꯌꯥ ꯑꯗꯨ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯀꯜꯂꯛꯆꯩ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯁꯦꯡꯕ ꯈꯪꯅꯤꯡꯂꯗꯤ ꯍꯌꯦꯡ ꯀꯅꯥ ꯈꯪꯍꯟꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯁꯤ꯫ ꯅꯪꯅ ꯈꯪꯕ, ꯅꯪꯅ ꯊꯥꯖꯕ ꯀꯨꯊꯤ ꯌꯦꯡꯕ ꯑꯃꯗ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯌꯦꯡꯉꯨꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯥꯎꯔꯛꯄ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯇꯥꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯈꯪꯅꯤꯡꯕ ꯀꯧꯕꯅꯤꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯃꯥꯒ ꯅꯅꯥꯎꯒ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯀꯨꯊꯤ ꯑꯗꯨ ꯌꯦꯡꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯤꯟꯗꯨꯅ ꯌꯦꯡꯕꯅꯤ꯫ ꯌꯦꯡꯂꯨꯕ ꯃꯇꯝꯗꯁꯨ ꯃꯃꯥꯡꯗ ꯐꯥꯎꯔꯛꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯄꯨꯟꯁꯤ ꯇꯦꯟꯕꯒꯤ ꯋꯥꯔꯤ ꯑꯁꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯅꯥꯎ ꯉꯁꯤꯗꯤ ꯃꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯕꯨ ꯅꯨꯡꯁꯤꯕꯁꯦ ꯈꯪꯍꯦꯟ ꯍꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯆꯠꯂꯤꯕ ꯈꯣꯡ ꯊꯥꯡꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯈꯪꯈꯤꯗꯕꯅꯤ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯁꯦꯅ ꯈꯥꯏꯅꯈꯤꯕꯁꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯑꯣꯏꯈꯤꯗꯦ꯫ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯃꯇꯣꯝꯅ ꯊꯋꯥꯏ ꯆꯥꯛꯆꯈꯤ, ꯌꯥꯝꯅ ꯀꯞꯈꯤ꯫ ꯆꯤꯡꯈꯩꯉꯥꯟꯕꯤ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯒꯤ ꯁꯩꯍꯧ ꯀꯌꯥ ꯑꯗꯣ ꯅꯤꯡꯁꯤꯡ ꯅꯅꯥꯎ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯅ ꯀꯞꯂꯒ ꯃꯍꯥꯛꯁꯦ ꯀꯥꯗꯒꯤ ꯊꯣꯛꯈꯤꯗꯦ꯫
ꯆꯤꯡꯈꯩꯉꯥꯟꯕꯤꯕꯨ ꯌꯥꯝꯅ ꯈꯟꯖꯕ ꯅꯨꯡꯁꯤꯖꯕ ꯀꯧꯕꯅꯤꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯃꯥꯏꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯆꯗꯕ ꯑꯃꯥꯏꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯁꯪꯗꯕ ꯃꯍꯥꯛꯅ ꯑꯈꯪꯕ ꯑꯍꯩꯕ ꯑꯃꯥꯏꯕꯁꯤꯡꯒꯤ ꯃꯅꯥꯛ ꯆꯠꯇꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯇꯦꯜꯂꯨ ꯍꯥꯏꯗꯨꯅ ꯄꯟꯖꯤ ꯀꯨꯊꯤꯅ ꯇꯝꯂꯛꯄꯁꯤꯡ ꯑꯁꯤ ꯎꯁꯤꯟ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯍꯪꯍꯩꯗꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯗꯨꯅ ꯈꯪꯂꯦ ꯍꯩꯔꯦ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯅ ꯋꯥꯔꯤ ꯇꯥꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯨꯝꯃꯤ, ꯎꯁꯤꯟ ꯇꯧꯕ ꯌꯥꯏ, ꯑꯗꯨ ꯇꯧꯕ ꯌꯥꯏ, ꯁꯤ ꯇꯧꯕ ꯌꯥꯏ, ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯁꯥꯡꯍꯟꯕꯗꯤ ꯑꯗꯨꯒꯤꯗꯤ ꯈꯪꯗꯦ ꯑꯗꯨꯅꯤ ꯁꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯅꯥꯎꯁꯦ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯤꯡ ꯌꯧꯅ ꯄꯥꯟꯕ, ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯃ ꯐꯥꯎꯕ ꯑꯣꯏꯔꯝꯗꯦ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯃꯥꯡꯗ ꯎꯁꯤꯟ ꯇꯧꯈꯤꯕ, ꯃꯍꯥꯛꯄꯨ ꯍꯤꯡꯅ ꯃꯤꯇꯝ ꯁꯥꯗꯨꯅ ꯄꯣꯠꯂꯣꯏꯗꯨꯅ ꯑꯅꯧꯕ ꯃꯤꯡ ꯑꯃ ꯊꯣꯟꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯁꯨ ꯃꯃꯥꯗꯨꯅ ꯂꯣꯏꯅ ꯂꯤꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯆꯍꯤ 25ꯗꯒꯤ ꯍꯦꯟꯅ ꯄꯨꯟꯁꯤꯔꯣꯏ ꯍꯥꯏꯔꯤꯕꯁꯦ ꯁꯥꯡꯊꯅ ꯄꯨꯟꯁꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯅꯅꯥꯎꯅ ꯍꯦꯟꯅ ꯈꯪꯅꯤꯡꯂꯤꯕ, ꯍꯦꯟꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯃꯍꯥꯛ ꯆꯠꯄ ꯍꯪꯕ ꯁꯨꯡꯂꯦꯞ ꯂꯦꯞꯈꯤꯗꯦ꯫ ꯐꯅ ꯊꯤꯡꯂꯕꯁꯨ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯅꯤ ꯑꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯀꯩꯗꯧꯉꯩꯗ ꯇꯠꯈꯤꯗꯦ꯫ ꯇꯣꯏꯅꯃꯛ ꯎꯅꯗ꯭ꯔꯕꯁꯨ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯤꯁꯤꯗꯤ ꯀꯅꯥꯅꯁꯨ ꯊꯥꯗꯠꯄ ꯉꯝꯈꯤꯗꯦ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯋꯥꯈꯜꯗꯅ ꯃꯃꯥ ꯍꯣꯏꯅ ꯄꯥꯝꯗꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ, ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯤ ꯃꯥꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯅꯥꯎꯗꯤ ꯆꯤꯡꯈꯩꯉꯥꯟꯕꯤꯒ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯂꯣꯟꯅ ꯃꯄꯤ ꯑꯁꯤ ꯑꯗꯨꯃꯛ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯗꯨꯃꯛ ꯅꯥꯟꯕꯤ, ꯑꯗꯨꯒ ꯃꯄꯤ ꯇꯥꯔꯛꯏ, ꯆꯤꯡꯈꯩꯉꯥꯟꯕꯤꯅ ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯅꯪꯅꯤꯕꯨ ꯊꯥꯖꯗ꯭ꯔꯕꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯔ ꯀꯥ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏ꯫ ꯅꯨꯡꯁꯤꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯅꯅꯥꯎꯗꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯃꯥꯅꯁꯨ ꯆꯤꯡꯈꯩꯉꯥꯟꯕꯤꯕꯨ ꯄꯨꯕ ꯌꯥꯔꯕꯅꯤ, ꯆꯦꯟꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯗꯨꯅ ꯐꯖꯅ ꯍꯥꯏꯖꯕ ꯆꯍꯤ 25 ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯌꯨ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯁꯨꯝꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯅꯥꯎꯁꯨ ꯆꯤꯡꯈꯩꯉꯥꯟꯕꯤꯗ ꯍꯥꯏ, ꯃꯥ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯣꯠꯅꯔꯤ, ꯃꯁꯤꯃꯇꯪ ꯂꯣꯏꯔꯒ ꯏꯕꯥꯅꯤ ꯊꯕꯛ ꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯐꯖꯅꯁꯨ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯀꯌꯥ ꯑꯁꯤ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯆꯤꯡꯈꯩꯉꯥꯟꯕꯤ ꯆꯍꯤ 24 ꯃꯄꯨꯡ ꯐꯥꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗꯤ ꯌꯥꯝꯅ ꯆꯦꯠꯂꯕꯅꯤ, ꯀꯅꯥꯅꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯊꯨꯒꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 24 ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯗꯒꯤ ꯆꯤꯡꯈꯩꯉꯥꯟꯕꯤ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯃꯁꯥꯁꯦ ꯐꯨꯔꯤ ꯊꯨꯡꯕꯗꯧꯅ ꯃꯇꯦꯛ ꯄꯣꯡꯈꯠꯄ ꯑꯃꯗꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯍꯜꯂꯛꯄ, ꯃꯈꯨꯠꯇ ꯏꯁꯤꯡ ꯍꯜꯂꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯆꯥꯛ ꯆꯥꯕ ꯌꯥꯔꯛꯇꯕ, ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯌꯥꯔꯛꯇꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤ ꯂꯥꯛꯄꯗꯗꯤ ꯅꯅꯥꯎꯁꯨ ꯄꯥꯎ ꯇꯥꯔꯔꯦ ꯆꯤꯡꯈꯩꯉꯥꯟꯕꯤ ꯅꯥꯔꯦ ꯍꯥꯏꯕꯁꯦ꯫ ꯃꯁꯤꯗꯒꯤ ꯅꯅꯥꯎ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯅ ꯃꯍꯥꯛꯁꯦ ꯄꯪꯀꯞꯇ ꯀꯞꯄꯤ, ꯃꯇꯣꯝꯇ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯇꯕ ꯃꯈꯩ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤꯗꯃꯛꯇ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯈꯤ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯈꯤ, ꯃꯈꯣꯏ ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ꯭ꯔꯥ, ꯃꯆꯥꯅꯨꯄꯤꯕꯨ ꯃꯈꯣꯏꯒꯤ ꯃꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯃꯨꯟꯗꯨꯅ ꯄꯨꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯅꯥꯎꯅ ꯃꯈꯣꯏꯒꯤ ꯐꯥꯝꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯇꯕ, ꯃꯥꯅ ꯃꯆꯤ ꯃꯪꯕ ꯀꯌꯥ ꯑꯁꯤꯗ ꯅꯅꯥꯎꯒꯤ ꯃꯃꯥꯅ ꯋꯥ ꯍꯪꯉꯤ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯅꯅꯥꯎꯅ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯈꯪꯅꯕ ꯃꯈꯣꯏꯅ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤꯗꯤ ꯃꯃꯥꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯥꯗꯤ ꯈꯪꯗꯕꯗꯒꯤ ꯅꯪꯒ ꯅꯨꯄꯤꯗꯨꯒ ꯁꯥꯎꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯪꯉꯤ, ꯑꯗꯨꯕꯨ ꯅꯅꯥꯎ ꯍꯥꯏꯗꯣꯛꯇꯦ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯅ ꯀꯟꯅ ꯅꯥꯕꯁꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯌꯥꯝꯕ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅꯤ꯫ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯄꯥꯛ ꯐꯒꯠꯂꯛꯄ ꯉꯝꯗꯦ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯗꯤ ꯑꯁꯨꯝꯅ ꯅꯥꯔꯒ ꯂꯩꯕ ꯃꯇꯝꯗ ꯅꯅꯥꯎꯁꯤ ꯃꯥꯅ ꯌꯥꯝꯅ ꯎꯅꯤꯡꯈꯤ, ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯈꯤ, ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯃꯥꯏ ꯑꯗꯨꯁꯨ ꯐꯨꯔꯤ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯏ, ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯂꯥꯛꯄ ꯃꯇꯝꯗ ꯅꯅꯥꯎꯗ ꯑꯁꯤꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯤꯊꯤꯒ ꯏꯗꯨꯅ ꯄꯤꯈꯤ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯆꯤꯊꯤ ꯑꯗꯨ ꯐꯪꯕꯗ ꯅꯅꯥꯎ ꯆꯤꯊꯤꯗꯨ ꯄꯥꯅ ꯀꯞꯈꯤ꯫ ꯃꯍꯥꯛꯅꯁꯨ ꯄꯥꯎꯈꯨꯝ ꯄꯤꯈꯤ, ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ, ꯅꯪꯒꯤ ꯅꯁꯛ ꯎꯔꯛꯇꯕ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ, ꯅꯍꯥꯛꯀ ꯐꯝꯃꯤꯟꯅꯗꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ, ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯝꯃꯤꯟꯅꯕ, ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕ, ꯅꯪꯅ ꯅꯣꯛꯄꯗ ꯑꯩꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯕ, ꯑꯩꯅ ꯂꯩ ꯇꯠꯇꯨꯅ ꯋꯥ ꯉꯥꯡꯕꯗ ꯅꯈꯣꯏ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯄꯦꯟꯅ ꯅꯣꯛꯄꯗꯣ ꯑꯩꯁꯨ ꯃꯇꯝꯗ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯅꯥꯕ ꯐꯔꯣ, ꯑꯩꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯈꯨꯔꯨꯝꯂꯤ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯥꯅꯁꯨ ꯆꯤꯊꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯆꯤꯊꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯈꯩꯉꯥꯟꯕꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫
ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯂꯦꯞꯄꯤꯔꯤ ꯈꯜꯂꯨꯕꯗ ꯃꯥꯅ ꯅꯥꯖꯔꯕꯁꯨ ꯃꯥꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯁꯤ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄꯒꯨꯝ ꯆꯤꯡꯈꯩꯉꯥꯟꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯥ ꯌꯥꯝꯅ ꯋꯥꯔꯕꯁꯨ ꯏꯕꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯤꯊꯤꯗꯤ ꯑꯗꯨꯃꯛ ꯊꯥꯈꯤ꯫ ꯑꯁꯨꯝꯅ ꯅꯅꯥꯎ ꯆꯤꯊꯤ ꯈꯣꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯛ ꯆꯥꯕ ꯌꯥꯔꯛꯇꯕ ꯃꯁꯥꯗ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯄ ꯀꯌꯥ ꯑꯁꯤꯅ ꯆꯤꯡꯈꯩꯉꯥꯟꯕꯤ ꯉꯁꯤꯗꯤ ꯋꯥ ꯐꯥꯎꯕ ꯀꯌꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯅꯥꯎꯗ ꯆꯤꯊꯤ ꯊꯥꯔꯝꯕ ꯀꯌꯥ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯅꯅꯥꯎꯁꯨ ꯃꯥꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯌꯥꯝꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯗꯤ ꯑꯗꯨꯃꯛ ꯎꯅꯩ꯫ ꯃꯥꯕꯨ ꯈꯔ ꯐꯒꯠꯂꯕ꯭ꯔꯥ? ꯃꯥꯕꯨ ꯀꯃꯥꯏ ꯇꯧꯔꯒꯦ? ꯍꯟꯗꯛꯇꯤ ꯆꯤꯊꯤꯁꯨ ꯅꯈꯣꯏꯅ ꯄꯤꯔꯛꯈꯤꯗꯦ꯫ ꯃꯥꯕꯨ ꯀꯔꯝ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯋꯥ ꯍꯪꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯈꯨꯝꯅꯤꯡꯗ꯭ꯔꯦ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯗꯣ ꯑꯩꯈꯣꯏ ꯂꯥꯛꯄ ꯐꯥꯎꯕꯗ ꯀꯧꯗ꯭ꯔꯦ꯫ ꯃꯃꯤꯠ ꯑꯗꯣ ꯑꯗꯨꯝ ꯎꯏꯁꯤꯜꯂꯒ ꯂꯩ꯫ ꯑꯃꯥꯏꯕꯅ ꯌꯥꯝꯅ ꯀꯟꯅꯗꯤ ꯌꯦꯡꯂꯦ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯃꯍꯥꯛꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯤꯡꯕꯨꯗꯤ ꯌꯥꯝꯅ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯅꯪ ꯅꯣꯡꯃꯇꯪꯗꯤ ꯆꯪꯕꯤꯌꯨ, ꯅꯪ ꯅꯣꯡꯃꯇꯪ ꯃꯥꯒ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎꯁꯦ ꯆꯪꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯩꯉꯥꯟꯕꯤ ꯃꯃꯥꯗꯨꯕꯨꯁꯨ ꯃꯥꯅ ꯀꯤꯖꯩ, ꯋꯥ ꯍꯥꯏꯕꯁꯨ ꯉꯝꯖꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯃꯥꯟꯅꯕꯤꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯃꯥꯗ ꯄꯥꯎ ꯈꯤꯇ ꯄꯤꯕꯤꯌꯨ, ꯃꯍꯥꯛꯇꯣ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯆꯤꯡꯈꯩꯉꯥꯟꯕꯤ ꯃꯃꯥꯁꯨ ꯀꯩꯗꯧꯅꯤ? ꯅꯅꯥꯎꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯛꯄꯗꯣ ꯄꯥꯎ ꯍꯦꯛ ꯇꯥꯕꯗ ꯂꯥꯛꯑꯣ, ꯃꯥꯕꯨ ꯀꯅꯥꯅ ꯊꯤꯡꯒꯦ? ꯃꯥꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯑꯊꯤꯡꯕ ꯄꯤꯗꯦ, ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯅꯥꯎ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯌꯨꯝꯗ ꯏꯀꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯛꯈꯤ꯫ ꯃꯃꯥꯟꯅꯕꯤꯒ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯃꯇꯝ ꯑꯁꯦ ꯑꯃꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯗꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯨꯝꯂꯔꯤ꯫ ꯃꯃꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥ ꯇꯧꯔꯔꯤ꯫ ꯃꯄꯥꯕꯨꯡꯁꯨ ꯊꯕꯛ ꯑꯃ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥꯗꯨꯅ ꯏꯕꯨꯡꯉꯣ ꯆꯪꯂꯛꯎ ꯂꯥꯎ, ꯐꯝꯃꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯑꯃ ꯊꯥꯔꯝꯃꯤ꯫ ꯅꯅꯥꯎ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯅꯥꯛꯇ ꯐꯝꯃꯤ, ꯑꯗꯨꯒ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯃꯔꯩ ꯇꯠꯂꯤ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯤꯡꯈꯩꯉꯥꯟꯕꯤ, ꯆꯤꯡꯈꯩꯉꯥꯟꯕꯤ, ꯑꯩ ꯂꯥꯛꯏꯌꯦ, ꯆꯤꯡꯈꯩꯉꯥꯟꯕꯤ꯫ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯡꯅ ꯃꯥꯅ ꯀꯧꯖꯕꯅꯤ꯫ ꯑꯇꯥꯕꯁꯤꯡꯅꯗꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯒꯅꯤ꯫ ꯃꯔꯩ ꯇꯠꯂꯤ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯔ ꯃꯥꯜꯂꯦ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯁꯤꯕꯒꯨꯝ ꯇꯨꯝꯂꯤꯕ ꯆꯤꯡꯈꯩꯉꯥꯟꯕꯤ ꯃꯥꯒꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯥꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯨ ꯎꯕꯗ ꯅꯅꯥꯎ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ꯫ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯄꯗꯨ ꯎꯕꯗ ꯅꯅꯥꯎ ꯌꯥꯝꯅ ꯊꯋꯥꯏ ꯆꯥꯛꯈꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯞꯈꯤ, ꯃꯃꯥꯁꯨ ꯀꯞꯈꯤ꯫ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯂꯤꯕꯗꯣ ꯅꯅꯥꯎꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯥꯞ ꯄꯥꯏꯁꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯏꯀꯥꯏꯕꯣꯏ ꯃꯃꯥꯈꯣꯏꯒꯤ ꯃꯥꯡꯗꯨꯗ ꯇꯧꯐꯝ ꯈꯪꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯅ ꯃꯉꯥ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤ ꯄꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯃꯥꯅꯁꯨ ꯃꯉꯛꯂꯣꯝꯗꯨꯅ ꯄꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯅꯥꯎꯅ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯌꯥꯝꯅ ꯏꯪꯉꯤ꯫ ꯅꯅꯥꯎꯅ ꯀꯞꯂꯒ ꯃꯔꯩ ꯇꯠꯂꯒ ꯅꯪ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯔꯤ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯅꯁꯨ ꯃꯆꯤꯜ ꯑꯗꯣ ꯃꯃꯥꯡꯗꯗꯤ ꯋꯥ ꯉꯥꯡꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯅꯥꯎꯕꯨ ꯎꯕꯗ ꯍꯔꯥꯎꯔꯤꯕ꯭ꯔꯥ, ꯃꯁꯥ ꯀꯟꯈꯠꯂꯛꯂꯤꯕ꯭ꯔꯥ? ꯑꯩ ꯐꯅꯤꯌꯦ, ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯀꯞꯀꯅꯣ, ꯑꯩ ꯐꯔꯅꯤꯌꯦ꯫ ꯑꯉꯥꯡꯒꯤ ꯃꯇꯧꯗꯧꯅ ꯃꯀꯣꯛꯗꯨꯗ ꯈꯜꯂꯩꯗꯕ ꯌꯥꯝꯅ ꯈꯜꯂꯛꯄ꯭ꯔꯥ? ꯆꯤꯡꯈꯩꯉꯥꯟꯕꯤ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯅ ꯅꯥꯕ ꯐꯕꯒ ꯅꯪꯒ ꯂꯨꯍꯣꯡꯒꯅꯤ, ꯅꯪ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯇꯥꯕꯁꯤꯡ ꯂꯣꯏꯅ ꯀꯞꯄꯤ꯫ ꯅꯅꯥꯎꯁꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯖꯕ, ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯖꯕꯗ ꯅꯅꯥꯎ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯦ꯫ ꯆꯤꯡꯈꯩꯉꯥꯟꯕꯤꯅꯁꯨ ꯃꯥꯁꯤ ꯌꯥꯝꯅ ꯋꯥꯏ, ꯉꯥꯏꯍꯥꯛꯀ ꯇꯨꯝꯒꯦ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯇꯨꯝꯍꯧꯔꯦ꯫ ꯅꯅꯥꯎ ꯊꯣꯛꯂꯛꯏ ꯃꯃꯥꯟꯅꯕꯤꯗꯨꯒ꯫ ꯃꯃꯥꯒ ꯃꯈꯣꯏ ꯄꯨꯟꯅ ꯃꯥꯡꯒꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯃꯥꯅ ꯍꯥꯏ, ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯗꯦ꯫ ꯅꯅꯥꯎ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤꯗꯨꯒ ꯅꯅꯥꯎꯒ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯅꯅꯥꯎ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯕꯨ ꯌꯦꯡꯂꯤꯕ ꯑꯃꯥꯏꯕꯗꯨꯒ ꯅꯅꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏ, ꯌꯦꯡꯕ ꯌꯥꯕ ꯌꯦꯡ꯫ ꯃꯥꯒꯤ ꯄꯟꯖꯤ ꯀꯨꯊꯤꯅ ꯍꯥꯏꯔꯤꯕꯗꯣ ꯇꯁꯦꯡꯅꯃꯛ ꯆꯨꯝꯂꯗ꯭ꯔꯥ ꯈꯪꯗꯦ꯫ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤ ꯏꯎ ꯎꯗꯦ꯫ ꯈꯪꯗꯦ,
ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯋꯥꯏ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯀꯨꯏꯗꯧ ꯃꯥꯟꯗ꯭ꯔꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯀꯨꯏꯔꯔꯣꯏ ꯑꯁꯨꯝꯅ ꯅꯅꯥꯎꯗ ꯋꯥꯗꯨ ꯍꯥꯏꯔꯨꯕꯅꯤ ꯑꯁꯨꯝꯅ ꯅꯅꯥꯎꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯅꯅꯥꯎ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯈꯤ ꯃꯇꯣꯝꯇ ꯃꯥꯒꯤ ꯌꯨꯝꯗ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯈ꯭ꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯆꯠꯄ ꯌꯥꯔꯣꯏ ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯉꯥꯎꯕ ꯑꯣꯏꯍꯧꯔꯅꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯆꯠꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯊꯥꯗꯣꯛꯄ ꯇꯥꯔꯕꯁꯨ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯊꯥꯗꯣꯛꯀꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯈꯤꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯈꯤꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯛꯆꯈꯤꯕꯁꯨ ꯅꯪꯅꯤ ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯂꯩꯍꯧꯕ ꯉꯝꯃꯣꯏ ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯂꯩꯍꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯇꯣꯝꯗ ꯁꯣꯟꯖꯔꯛꯏ ꯈꯜꯂꯩꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯛꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯗꯦ ꯑꯗꯨꯃꯛ ꯃꯪꯂꯒ ꯂꯩꯈꯤ ꯅꯅꯥꯎ ꯃꯃꯥꯅ ꯋꯥ ꯍꯥꯏꯕ ꯃꯃꯥꯅ ꯋꯥꯔꯤ ꯁꯥꯕ ꯀꯌꯥ ꯀꯟꯅ ꯈꯨꯝꯈꯤꯗꯦ ꯃꯃꯥꯟꯅꯕꯁꯤꯡꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯈꯨꯝꯈꯤꯗꯦ ꯊꯣꯛꯁꯨ ꯊꯣꯛꯈꯤꯗꯦ ꯃꯥꯒꯤ ꯐꯥꯝꯅꯁꯨ ꯀꯌꯥ ꯀꯟꯅ ꯆꯠꯈꯤꯗꯦ ꯁꯛꯀꯨꯁꯨ ꯊꯣꯛꯈꯤꯗꯕꯅꯤ ꯅꯅꯥꯎ ꯃꯍꯥꯛ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯉꯛꯂꯕ ꯌꯥꯝꯅ ꯊꯥꯖꯗꯕ ꯄꯥꯎ ꯑꯃꯈꯛ ꯇꯥꯈꯤ ꯄꯥꯎ ꯑꯗꯣ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯅꯅꯥꯎ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯆꯤꯊꯤ ꯑꯃꯁꯨ ꯃꯥꯅ ꯏꯔꯒ ꯊꯜꯂꯝꯈꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯛꯆꯕ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤꯕꯗꯣ ꯑꯩꯅ ꯌꯦꯡꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯠꯄ ꯇꯥꯔꯕꯁꯨ ꯑꯩꯅ ꯍꯥꯟꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯄꯨ ꯃꯉꯣꯟꯗ ꯑꯩꯅ ꯇꯠꯇꯅ ꯈꯨꯔꯨꯝꯖꯕꯅꯤ ꯉꯁꯤꯗꯤ ꯅꯪꯅ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯅ ꯍꯥꯟꯅ ꯅꯪꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯕꯅꯤ ꯃꯄꯣꯛ ꯑꯃꯗꯗꯤ ꯅꯪ ꯑꯩ ꯊꯦꯡꯅꯁꯤ ꯆꯤꯡꯈꯩꯉꯥꯟꯕꯤ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯍꯥꯟꯅ ꯃꯥꯡ ꯊꯥꯅ ꯆꯠꯂꯕꯅꯤꯀꯣ ꯋꯥꯔꯣꯜ ꯑꯁꯦ ꯃꯥꯅ ꯏꯔꯒ ꯊꯜꯂꯝꯕꯅꯤ ꯋꯥꯔꯣꯜ ꯑꯗꯣ ꯊꯦꯡꯅꯔꯨꯕꯁꯤꯡꯅ ꯄꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤ ꯃꯈꯣꯏ ꯇꯁꯦꯡꯅꯃꯛ ꯅꯨꯡꯉꯥꯏꯈꯤꯗꯦ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯥꯎ ꯇꯥꯔꯦ ꯑꯗꯨꯕꯨ ꯆꯤꯡꯈꯩꯉꯥꯟꯕꯤꯗꯤ ꯄꯥꯎ ꯇꯥꯗ꯭ꯔꯦ ꯃꯃꯥꯗꯨꯁꯨ ꯊꯃꯣꯏ ꯁꯣꯛ ꯀꯞꯈꯤ ꯃꯃꯥꯁꯨ ꯍꯥꯟꯅ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯔꯝꯗ ꯄꯥꯎ ꯈꯪꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯅꯅꯥꯎ ꯂꯩꯇꯕ ꯃꯇꯝꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯒ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯕꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯁꯨ ꯃꯃꯥꯗꯨꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤ ꯑꯆꯥꯛꯄꯒꯤ ꯃꯊꯛꯇ ꯑꯆꯥꯛꯄ ꯑꯃꯅꯤ ꯑꯁꯨꯝꯅ ꯆꯤꯡꯈꯩꯉꯥꯟꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯅꯅꯥꯎ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯃꯛ ꯇꯦꯟꯈꯤ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜ ꯉꯛꯄꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯄꯟꯖꯤꯅ ꯀꯨꯊꯤꯅ ꯍꯦꯛꯇ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯂꯥꯏꯕꯛ ꯂꯦꯞꯄ ꯉꯝꯕ꯭ꯔꯥ ꯅꯅꯥꯎ ꯁꯤꯈꯤꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯆꯤꯡꯈꯩꯉꯥꯟꯕꯤ ꯃꯁꯥ ꯀꯟꯈꯠꯂꯛꯈꯤ ꯃꯁꯥ ꯐꯒꯠꯂꯛꯈꯤ ꯑꯃꯥꯏꯕꯅ ꯐꯥꯎꯕ ꯃꯥꯁꯤ ꯀꯟꯕ ꯉꯝꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯔꯝꯕꯗꯣ ꯆꯤꯡꯈꯩꯉꯥꯟꯕꯤ ꯃꯁꯥ ꯀꯟꯈꯠꯂꯛꯂꯦ ꯃꯁꯥ ꯐꯒꯠꯂꯛꯂꯦ ꯑꯁꯤꯕꯇꯅ ꯃꯥꯡꯖꯕ ꯍꯥꯏꯕꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯛꯄ ꯃꯁꯥ ꯀꯟꯈꯠꯂꯛꯄ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯌꯥꯔꯛꯄ ꯃꯥꯒꯤ ꯃꯁꯥꯗ ꯐꯨꯔꯤ ꯏꯁꯤꯡ ꯍꯜꯂꯝꯕ ꯀꯌꯥ ꯑꯗꯨ ꯐꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯅꯥꯎꯕꯨ ꯇꯠꯇꯅ ꯁꯣꯜꯂꯛꯈꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯅꯅꯥꯎ ꯂꯥꯛꯑꯝꯕ꯭ꯔꯥ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯪꯈꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯈꯤꯗꯦ ꯃꯃꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯥꯏꯐꯝ ꯈꯪꯈꯤꯗꯦ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯃꯃꯥꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯅꯅꯥꯎꯕꯨ ꯁꯣꯟꯗꯨꯅ ꯀꯞꯈꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯅꯅꯥꯎꯕꯨ ꯅꯤꯡꯁꯤꯡꯕꯗ ꯃꯈꯣꯏ ꯀꯞꯈꯤ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯂꯝꯗꯕ ꯆꯤꯡꯈꯩꯉꯥꯟꯕꯤ ꯃꯍꯥꯛ ꯍꯟꯗꯛꯇꯤ ꯆꯠꯄ ꯊꯣꯛꯄ ꯈꯔ ꯈꯔ ꯉꯝꯂꯛꯂꯦ ꯃꯥꯕꯨ ꯌꯦꯡꯂꯝꯂꯤꯕ ꯑꯃꯥꯏꯕꯗꯨꯁꯨ ꯇꯁꯦꯡꯅ ꯑꯃꯨꯛ ꯉꯛꯄꯅꯤ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯅ ꯃꯄꯨꯟꯁꯤ ꯂꯣꯏꯔꯒꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯁꯥ ꯀꯟꯈꯠꯂꯛꯄ ꯍꯤꯡꯒꯠꯂꯛꯄꯁꯤꯗꯗꯤ ꯊꯥꯖꯕ ꯉꯝꯗꯕꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯌꯨꯝꯗ ꯀꯧꯔꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯂꯩꯀꯥꯏꯗ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯅꯅꯥꯎꯒꯤ ꯃꯇꯥꯡꯗ ꯋꯥ ꯇꯠꯇꯅ ꯍꯪꯈꯤ ꯃꯉꯣꯟ ꯆꯤꯊꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯈ꯭ꯔꯕꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯅꯅꯥꯎ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯔꯝꯅ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯂꯣꯠꯄ ꯌꯥꯔꯛꯇꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯅꯅꯥꯎ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯆꯤꯡꯈꯩꯉꯥꯟꯕꯤꯅ ꯇꯥꯈꯤ ꯃꯥꯒꯤ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯃꯥꯅ ꯊꯜꯂꯝꯕ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯁꯤꯡ ꯆꯤꯡꯈꯩꯉꯥꯟꯕꯤꯗ ꯇꯝꯕꯗ ꯆꯤꯡꯈꯩꯉꯥꯟꯕꯤ ꯊꯃꯣꯏ ꯀꯥꯏꯈꯤ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤ ꯃꯍꯥꯛ ꯅꯅꯥꯎꯕꯨ ꯁꯣꯟꯗꯨꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡ ꯀꯞꯄ ꯍꯧꯔꯛꯈꯤ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯈꯤ ꯃꯃꯥꯅ ꯃꯄꯥꯅ ꯊꯦꯝꯈꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯂꯣꯏꯅ ꯂꯤꯈꯤ
ꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎꯅ ꯃꯥꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯤꯕ ꯃꯥꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯀꯌꯥ ꯑꯁꯤ ꯈꯜꯂꯨꯕꯗ ꯆꯤꯡꯈꯩꯉꯥꯟꯕꯤ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯑꯩ ꯁꯤꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯃꯍꯥꯛꯁꯤ ꯀꯞꯈꯤꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ? ꯄꯟꯖꯤꯅ ꯀꯨꯊꯤꯅ ꯃꯤꯑꯣꯏꯕꯒꯤ ꯃꯄꯨꯟꯁꯤꯕꯨ ꯍꯦꯛꯇꯃꯨꯛ ꯂꯦꯞꯄ ꯉꯝꯕ꯭ꯔꯥ? ꯅꯪꯗꯤ ꯆꯍꯤ ꯑꯁꯨꯛꯇꯒꯤ ꯍꯦꯟꯅ ꯄꯨꯟꯁꯤꯅꯨ, ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯨꯟꯁꯤꯌꯨ ꯇꯝꯗꯦ ꯀꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯁꯦ ꯍꯦꯛꯇꯃꯛ ꯂꯣꯏꯅ ꯆꯨꯝꯕ꯭ꯔꯥ? ꯑꯗꯨꯕꯨ ꯆꯤꯡꯈꯩꯉꯥꯟꯕꯤꯗꯗꯤ ꯀꯔꯤꯒꯤ ꯆꯨꯝꯗ꯭ꯔꯤꯕꯅꯣ? ꯋꯥꯔꯤ ꯑꯁꯤꯗꯤ ꯂꯣꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯗꯨ ꯄꯥꯝꯕꯤꯕ ꯌꯥꯎꯕ ꯇꯥꯔꯕꯗꯤ ꯀꯃꯦꯟꯗ ꯃꯈꯥ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯏꯕꯤꯌꯨ꯫ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤ ꯃꯈꯥ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯗꯣꯛꯆꯒꯦ꯫